Hello everyone and welcome back to my channel. मैम ngasi aigi vlog se barodagi oina hore hawai ama thongjare alu ga uri ga ama ironjare ado ai hayeng se lai thoktoine bako ado sida alu ama baza taure ado gaidi asida mu kano lai nim mana ngoba laire bako asi chara khotlani ji मैम ngasi ne hoi ni pai duty off hoye bako aduguna puska chage haina ibani hauminari sida khara hogatle ai sida puska haureba sina ai nupana sembane sina aina kana puska hauri nang sembro jengamna mai tilau se kai mange jengum ya mana semi khusemje bubu tilau ne hai hauradra se nandu comment tobiro hauradra aina मैम सिना ने हुजिकी पुस्का की मसाला ने बको से फर्स्ट की सिना चटपटा सेकेंड सिना पुदीना अदई सिना इमली की नेबा असी अहुम से मिलाइरगा नेबा हुजि पानी पूरी की मही से मिसेको अदो हुजि जंग हलके दुम मैम सिना हुजि आलू सेम दोइने बको अदो सेम सिगा सुसे सुमाइना चटपटा मसाला से अदई से पुदीना अदई असे इमली से चम्मच चम्मच हापकनेबा सिना मु कलर की नेबको कलर हाइदी कश्मीरी लाल मिर्च तुनेबा अदो से हुजि फजना मिलाइगे दो पुंगलोय लोरगा मु यंगलागे को मैम सिना हुजि ऑर्गेनोगा चिल्लीगा आई नुपाना कना हापी रही आई फजारबा खुचिना से तोतोइने माजी चिल्ली हापे ऑर्गेनोगा तौना हापे जो से हुजि मिलाइगे अमता ऑफ तौरम कैमरा मही जंगलो नहीं पुस्का में हम जंगलो ऐसी जंगलो जीना यहाँ मरना यहाँ मथुन ले थरो देंगे ले थरो ला 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 सांग को हम कल जाने वाला है मन में कैसा फीलिंग आ रहा है बोलो 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 कैसा फीलिंग आ रहा है मैम सिदा जेनम लैरे अखोइगी दुम जेनम खरा थाजैयेबको अदो फजब्राना कमेंट तौबियो सिदा लै चरानी सिदासु जेनम खरा दुम थाय दो सिसु लै चरा ngतनेबा अदै सिदासु जेनम खरा लैरे अदो अतैदी लम लैतबनिना याम थाद्रेबा अदो सिदा सनारै से सातोरे नहान चरा ओइना लैरकपदुनेबा अदो सि लैसिना लोइसलए अदैदी सिदा कोली चुंगै लैयम पाली तैसे एलोवेरा लैरे अदुतनी म्याम अतैदी कैसुम अहेनबा थादे सिदा आइगी सम फौदोए लाइगी पुबगी हैना आइना ये रहा मेरा पतिदेव ये मेरा पतिदेव है इस स्टाइल से जो The next morning मैम आई हुजिक लोशनबा लोइरे लाई हराउबा चतपगी अदो दु मखा ताना यंगहलकेको मैम दम यंगमिनासी लोइबाउ
ꯍꯧꯖꯤꯛ ꯇ꯭ꯔꯦꯚꯦꯂꯔꯗ ꯀꯥꯔꯦꯕꯀꯣ ꯑꯗꯣ ꯍꯣꯔꯦꯟ ꯌꯧꯔꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯌꯧꯔꯦꯕꯀꯣ ꯑꯗꯣ ꯍꯌꯦꯡ ꯂꯥꯏ ꯏꯀꯧꯕꯒꯤ ꯍꯥꯏꯗꯤ ꯍꯌꯦꯡꯗꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯍꯧꯗꯣꯏꯅꯦꯕ ꯑꯗꯣ ꯍꯌꯦꯡꯒꯤ ꯆꯪꯒꯗꯧꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯍꯧꯖꯤꯛ ꯀꯟꯅ ꯁꯤꯗ ꯁꯦꯝ ꯁꯥꯔꯤ ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯂꯣꯏꯕꯧ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯐꯖꯅꯗꯤ ꯀꯥꯞꯄ ꯉꯝꯗ꯭ꯔꯦꯕ ꯑꯩ ꯍꯥꯏꯗꯤ ꯊꯕꯛ ꯑꯃ ꯇꯧꯕꯅꯤꯅ ꯑꯗꯣ ꯁꯪꯉꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯀꯥꯞꯄꯤꯅꯦꯕ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝꯗꯣ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯂꯥꯏꯐꯝꯗꯣ ꯑꯗꯣ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯒꯤ ꯁꯦꯝꯕꯤ ꯌꯥꯏꯌꯦ ꯑꯗꯣ ꯑꯝꯇꯪ ꯃꯅꯨꯡ ꯌꯦꯡꯒꯦ ꯀꯥꯔꯦꯟ ꯂꯩꯇ꯭ꯔꯣ ꯑꯁꯨꯃꯥꯏꯅ ꯁꯦꯝꯃꯦꯕꯀꯣ ꯑꯌꯣ ꯅꯈꯣꯟꯍꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕꯤꯒꯤ ꯂꯩꯐꯝ ꯁꯦꯝꯕꯤꯔꯦꯀꯣ ꯑꯗꯩꯗꯤ ꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯄꯦꯅꯥ ꯑꯗꯩꯗꯤ ꯙꯟ ꯀꯩꯀꯥ ꯂꯩꯗꯣꯏꯅꯦꯕ ꯑꯁꯤꯗ ꯁꯨꯃꯥꯏꯅ ꯈꯟꯕꯤꯔꯦ ꯍꯥꯏꯗꯤ ꯂꯥꯏꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯄꯤꯔꯤꯅꯦꯕꯀꯣ ꯆꯠꯄ ꯈꯣꯠꯄꯗꯣ ꯅꯨꯡꯉꯥꯏꯅꯉꯥꯏꯅ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯑꯗꯨ ꯂꯥꯏꯐꯝꯗꯣ ꯌꯥꯝ ꯅꯛꯅꯗꯤ ꯂꯩꯐꯝ ꯄꯤ ꯁꯦ ꯑꯉꯥꯡꯁꯤꯡꯁꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡ ꯀꯦꯃꯦꯔꯥ ꯄꯥꯝꯃꯤ ꯍꯥꯏꯕꯨ ꯁꯤ ꯑꯉꯥꯡꯁꯤꯡꯁꯦ ꯀꯦꯃꯦꯔꯥ ꯎꯔ ꯆꯦꯜꯂꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯗꯣ ꯁꯤꯗ ꯍꯨꯏ ꯑꯃꯁꯨ ꯂꯩꯔꯝꯃꯦ ꯑꯗꯨ ꯏꯪ ꯃꯥꯜꯂꯦ ꯃꯥ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯣꯡꯉꯥꯜꯂꯦꯕꯀꯣ ꯉꯔꯥꯡ ꯈꯔ ꯁꯦꯝꯃꯝꯃꯦ ꯑꯗꯣ ꯉꯁꯤꯁꯤꯅꯦꯕꯀꯣ ꯂꯥꯏ ꯂꯧꯈꯠꯇꯣꯏꯁꯦ ꯍꯥꯏꯗꯤ ꯉꯁꯤꯗꯩꯅꯦꯕ ꯂꯥꯏ ꯍꯔꯥꯎꯕ ꯍꯧꯗꯣꯏꯁꯦ ꯑꯗꯣ ꯁꯤꯗ ꯂꯥꯏ ꯐꯤ ꯁꯦꯠꯄ ꯍꯧꯒꯠꯂꯦ ꯂꯣꯏꯕꯨꯗꯤ ꯂꯣꯏꯗ꯭ꯔꯦꯕꯀꯣ ꯁꯤꯗ ꯂꯥꯏ ꯐꯤ ꯀꯟꯅ ꯁꯦꯠꯄꯤꯔꯤ ꯑꯗꯩꯗꯤꯉꯔꯥꯡ ꯗꯦꯀꯣꯔꯦꯁꯟꯗꯣ ꯂꯣꯏꯅ ꯂꯣꯏꯍꯧꯗꯦꯕ ꯑꯗꯣ ꯉꯁꯤ ꯑꯗꯨꯝ ꯈꯔ ꯂꯣꯏꯁꯜꯂꯛꯑꯦ ꯍꯥꯏꯗꯤ ꯃꯃꯥꯡꯗꯣ ꯐꯖꯅ ꯉꯔꯥꯡ ꯁꯦꯝꯗꯕꯗꯣꯉꯁꯤ ꯁꯦꯝꯃꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯀꯥꯔꯄꯦꯠ ꯊꯥꯏꯁꯦ ꯔꯥꯎꯟ ꯑꯃꯈꯛꯀ ꯂꯥꯛꯈꯤꯅꯦꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯝꯊꯥꯅꯤꯅ ꯃꯈꯥꯗ ꯑꯗꯨꯝ ꯃꯈꯣꯡ ꯈꯥꯂꯤꯗ ꯖꯒꯣꯏ ꯁꯥꯔꯛꯄꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯅ ꯑꯗꯣ ꯃꯃꯥꯡꯁꯦ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯗꯦꯀꯣꯔꯦꯁꯟ ꯇꯧꯔꯦꯕ ꯍꯥꯏꯗꯤ ꯂꯩꯒ ꯍꯥꯞꯅ ꯈꯣꯠꯅ ꯑꯗꯣ ꯂꯥꯏ ꯐꯝꯃꯥꯟ ꯊꯥꯗ꯭ꯔꯤ ꯂꯥꯏ ꯐꯝꯃꯥꯟ ꯊꯥꯔ ꯈꯣꯠꯂꯒ ꯂꯥꯏꯁꯤꯃꯨꯛ ꯊꯥꯡꯖꯟꯗꯣꯏꯅꯦꯕ ꯑꯗꯨ ꯂꯣꯏꯔꯒ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯣ ꯁꯤ ꯀꯥꯔꯄꯦꯠ ꯃꯈꯥꯗ ꯊꯥꯔꯤꯁꯦ ꯔꯥꯎꯟ ꯑꯃꯒ ꯆꯦꯜꯂꯛꯈꯤꯅꯦꯕ ꯍꯥꯏꯗꯤ ꯈꯤꯇꯪ ꯄꯥꯛꯅ ꯊꯥꯅꯦꯕ ꯖꯒꯣꯏ ꯁꯥꯕ ꯈꯣꯠꯄꯗ ꯅꯨꯡꯉꯥꯏꯅꯉꯥꯏ ꯑꯩꯅ ꯑꯗꯣ ꯁꯤꯒꯅ ꯍꯣꯔꯦꯟ ꯂꯥꯏ ꯀꯧ ꯆꯠꯄꯗ ꯆꯪꯒꯗꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯔꯦꯗꯤ ꯇꯧꯔꯦ ꯑꯗꯣ ꯁꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯂꯥꯏ ꯙꯥꯀꯟꯁꯨ ꯁꯦꯝꯃꯦꯕ ꯀꯟꯅ ꯑꯗꯣ ꯁꯤꯗ ꯂꯥꯏꯁꯨ ꯂꯣꯏꯔꯦ ꯊꯥꯡꯖꯜꯂꯦꯕꯀꯣ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯈꯣꯏ ꯂꯥꯏ ꯏꯀꯧꯕꯒꯤ ꯆꯠꯇꯣꯏꯅꯦꯕ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯕ꯭ꯂꯣꯛꯁꯦ ꯂꯣꯏꯁꯜꯂꯒꯦ ꯂꯥꯏ ꯏꯀꯧꯕꯒꯤꯗꯣ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯑꯣꯏꯅ ꯍꯥꯞꯆꯔꯛꯑꯒꯦ ꯃꯌꯥꯝ